ताफाव कुकी विलेज अथॉरिटी की माइकैदगी प्रेस रिलीज अमा ngakpinaba masum sengdok warol ama thadurakli hairiba sirol asida pallibana press release ama ngasi tangkun ga mari thani pan english ngani ga kun ga tarukta yum ama mai thaba ga loinana thagat kibadugi matangda sengdok warol amasum apologize torakli social media ra thadurakliba viral oirakliba press release asida makhata na pallibana verification toba matamda khangma ngamle madudi mai chakriba yum madu mi amata lainadaba amasum akhoi isana thajaba aduga naga community da lana aikoina pakthuklu re heba wapam phongdokli masidana tana asigumba aranba sandokhiba sina amaga tension lain hanba naga amasum kuki ani gi marak numai kamna khiba thodo do thon khibani heba sirol sita pali Eikhoin aranba statement amasum aranba khongthang thangjung rubage sigidamakta naga community amasum district administration da lal heba wapam apologize tawjari hairiba thawdo sida naga singsena de heba wapam masigi full responsibility ekhone logzer heba wapam yauna phongdorakli masidana tana siguma aswiba si matungna amuhana thuandana ba santi amasum peace and harmony lehanana ba hotnagi heba appeal torakli viral oirakli ba press note asida suna pali sabsaba update myam puna channel sigi maikaidiging aminasi Manipur Police tagi thadorakpa update amada ngasi tangkun mari thani pan english ngani ga kun ga tarukta apunba joint search operation ama songtun village Kangpokpi da combined team Manipur Police CRPF RAF amasum Cobra yauna apunba operation se takri hairibo operation asida 12 bore guns country made ani 12 bore guns bearing bears taraga mari manufacturer serial license marking yawada 12 bore ammunition lisinga magasani ga kunga manga round masidana tana wireless set BHF taruk charger ahom golden antler telescope ama BP base pons ama yauna masing taraga ni pani security forces withdrawal tawda belazer singna maru oina nupi singna sorok nungjaw kya thamjinduna blockade tawdana tana unverified firearm amasu ammunition singa du handokna ba akan mawna demand taraki adubu security forces singna bapung phana control tawbungam lehedi CSO taraga marigi mihut singna Keren Rizuzu unakibagi saktamama nitin nabin gasu unakri CSO taraga marigi mihut singna Manipur gi tungan me community leaders ngaloinana ngasi New Delhi Union Law and Legislative Affairs Minister Keren Rizuzu unaduna Census National Register Citizens update tawamasum delimitation matangna miyamna phawri bunangwasingi matangna wari sanakhibaga loinana BJP gi National President Natin nabin gas numidang wairam unakri haina pawmun makhatana phongdorakli combined force na KFF UPF ki home secretary ki yum yauna jawksinduna village ta parks na operation satakri Kangpokpi district ta laidiba central government amasum state lenga ka su sign tawnariba ko kisu militants amasum nansu group ama oidiba KNF and ki apunba unified command ki chairman central coordinator o iriba KNF UPF ki home secretary ngangboy kipgen gi yum yauna je songtun village tang CRPF ki Cobra commando sing yauna hen force sing thomjinduna coming operation satakri operation adu yamlaba nungoi maru amasu military ga mari lena ba polam kya fogat kriari atopa mana ngasi mari suba mahar border na pirak intelligence na pirak report ki matung ina Imphal East commando amasung kungani pan suba Assam Rifles ki kangbuna Imphal East ki Sagolmang police station ki manung senba Sinam Kongpul gi singkhong do operation satakri operation adu yamlaba khulai sing fagalaba khulai sing adu magazine ga konaba SLR rifle ama insas rifle ama magazine ga konaba 9mm pistol ama pompey gun ama country made lethal gun ama single barrel ani hand grenade ahom MG ani mortar shell ama tuan ba makhal gi nongmai maru nifuga manga bulletproof plate ahom bulletproof jacket nipan amasum helmet ani recover tawre hari atopa mananga si Imphal East ki Irilbung police station ki manung sanba kem gi awang laikai area da coming operation sa thabada RPF PLA gi miwe ma phari mamingna Namairakum Sanju Allies ngan masikun traga mga apopa lekidraba wars kawi masagi mayum lagi fabani miwe shidagi AK rifles ama
SMG carbine ama tuan nongoi singi magazine mapan maru satre ka kuntra ka taret bulletproof plate ahum amasung bulletproof jacket ahum pakale hari Imphal West ki kwakaithal leisram laikai digi oinam zip sansei kun ga turuk allies Gypsy allies saisat pa apokpa binod ko ba miyoy mapari niresi moidang pok maning lekai de commando sing sa takiba freaking amasum checking sa tharingai da fort kibani miyoy gi point 32 digi ki pistol am phagale hari Loktak lift irrigation gi pump house ki ising thana ba operator leitabadagi canal sing ising thadabadagi lopham kya paksana mangbiya bagi phiam da lei Manipur lenga ki water resources department ki makhada lei ba Loktak lift irrigation LLI da master role commercially oina thabak tawtuna leirakpasing thabak pathabagi matam sei khumpu surakpadagi handak laukthokibada LLI pump house ki pump operator sing su yaukibadagi hauzik LLI gi makhada leiriba canal sing ising thadadabadagi lokong kya ising phangdabadagi mangbiya bagi phiam da leiri hadi Media amna phangma pau gi matuk inadi LLI da master role commercially oina thabak toramba miyoi sing puna sanigi yankhai romni makhoi gi manung na pump house ki operator sing su yauri hairiba miyoi sing asi thabak torak sahi khumfu surakpadagi Manipur lenga ki mari leinaba authority ki order amagi matungina nimit kharani gi mamang na thabak tigi pothan kibani makhoi sing asi gi marakta LLI gi makhada leiriba pump house sing da ising thadok thajin toriba pump house operator sing su yaukibadagi ising thabi na balaitabadagi LLI gi canal ahumda ising thadabadagi lopham sing ising phangdabadagi low mangba yabagi phibam asi lakpani hari pausin hai LLI gi oina lariba maru oiriba canal asi ahumni canal sing aduri moirang lok level canal Imphal low level canal amadi Imphal main canal hariba canal sing asini canal sing asida natana Imphal high level amadi moirang high level canal di housing power function tawdan lairibani LLI gi pump house asi ningthokong da leiri pump house asi na Loktak part gi ising singkhatlaga matam gi oina canal ahum haibadi moirang low level canal Imphal low level canal amadi Imphal main canal ising thaduna canal sing asina koliba lopham sing ising phanganduna law singu gi thabak paikhatuna lakpani aduba handak master role commercially sing thabak tawbagi matam surakpadagi lakthokiba asida pump house ki operator sing yaukibadagi hauzik canal sing ising thaba lepkibadagi lopham kyada law uriba law sing mangbiya bigi phibam asi lakpani oiriba phibam asidagi lawmi singna LLI gi canal ahum asida mauk sagum ising thabiyu haibigi kholaw asi lorak horakpani hari pausina hauzik LLI gi canal sing ising thaba ngamdabadagi awaba mayoknari basi Manipur lenga ki asoba asoiba mani masigi maramdi thabak tawbigi sei suraba master role commercially sing asi lauthoktrine gi mamangda LLI gi pump house operator sing yawre habisi hana khanglabani maduna mathau tawbu pump house operator sing amadi mari leinaba commercially sing lenga na loksinbadagi thabak satharamba tarabadi hauzi LLI gi canal sing ising thabinaba pump house ki operator sing leitabagi awaba si thoklaroi maram maduna athuba matamda LLI gi canal ahumakta ising thabiduna canal sing asina koliba lopham sing ising phanganduna low panbi yahanbiu haina lawmi sing Manipur lenga ki maphamda haisarakli